ली मथाई नुंगाइतना मपी इराक चेलदुना मनाव अदुबु तपना कोनसिनबी नंगी मतम लोरे तोंबा नंग जेलदा लेरो तामोदी नंबु यामना नुक्सी अदुबु खनबा ngमोये सुनीता दी मचागी असिब हक्चांग अदुबु कोलेदुना वंथेखिरमी शांति ngakna karino tawriba mata asibo Rashana Achuba police ko natrabati nanaw atomba se mayamgi makuta takhiba tare Li sunungaitana mapana haribatu achumani khalladuna police ki team ama athubada yornaba pau pirami Sunita hoidana lekai mayam hukchilaktuna Sunita bu ningthina pothalami adugu ahal kharana asiba hakchang adugu soklunu hairappadagi kanasu soktabi lerami ahal amana police koksi mihar pachembe yaroi yumlonaba chahi mayai orap tawba aduna tada roshan gi machanu pa atombana nupi amana mu adu orapati chembe yaroi mayambana ngarang da police oraga manawna mi hatlaga tumina lebe yaroi thabak tawse lekai sidagi tantokse mayum thudik lusi mayamna nupi ki wadu taraga tantokadabane yum thudigadabane khoirang khoi shaunaraba mayamdu roshanugi yumda hupchilai leisu tardana turai mayam amuta ngai bikho nupa mana garigi ngai ba lekai sida lebe yaroi lina kaigumba aigi nausina miat pa asema mak oramlabade mahakpu mayam ba aina dandi pigani achum asema mayak sena khanakisi nupi chindong be mana mi bu hat kaya toklaga khana bai di kaino lina oto mana hat pana habese namin ohubra khana ohubi yawe badugi purputor pangungadro yamno na banu paduna anamba matamda magna ilsiyo yena khalukada ekto lebese aini thingne ngoshishu magna yamna thunu hobi hobi chenkibada ai ohuri bane Mainangdagi check khangba ngamdraduna mapanda ngangnariba mayamdu yawnaba thokkirami irikna fajinbi adubu yaramde check mamitagi mapi tap tap tarduna aina nuksijariba mahakpu aina kedopage hatoino oi chume masa khangdribidagi aina mabulone yengba chatle ngashisu chatluye fare laiki jobi makki masada aina hana soklubanina aingonda soiduna miyat patarni khanduna ai pakatna yumda chelapane mahakki manakta pochai gari taramba kramna hatpa ai ki fingerprint kai ka loina check torse masida chumlabati ai punchi chupa kishum jangda layrake lina mayam su gombiramgani leishabi macha macha halambagi case mayam se jacob roger da su miarpagi dandi phangladuna jail da lairi aina handakta police oraga case ase hekta mayak labangam bisunate Sine takpude killer amadi lay habani farine atombashi amuk jail da thamlage ada miat pashidi adum leshabi macha kay halakine nakhoi mayamna khanba ngamudra nupa mana miat panana odubu jail da thamgredi leshabi macha kay kanana hatori lina far moshida makha tarakpada same killing style da mi hala ade nangnani loge ko Napadu ligi wahidu da kirap taw na Yamana police orena noy hong nabida madu tor kano Oy adu haino Aikhoy hong nabi haibu kaino Aikhoy na tawliba thabak sa Toloki khalaga tol panate Lebak mayam sibu ngak shena bane Natra Aikhoy shu lai magti na tabani na Killer adubu kutak tafabade kram na utu bane Ngang na ringay do da police ki team adu suyok sila Sir Kido bibi orge Li namang taraga Lekai shiki chanama tamchina lame Local usi Aduga aiki hek inaupa Ahan bathing nabani Mabush local krisi Police aduna Sir Madi kege Li na Magna pam jabani pi machane Nukti ki lumba chachabani Miyam na mabu mihad bani hari Police sing dusu Li na haibaki matung ina Jack po arrest tawrami Aduga ilsi hakchang adubusu lokat pala ami
Sirammiba mafam aduda nungdang oibanina torchlight kapaduna kei tarami haina kuiti tirammi. Leiba kharada ilsina masa kanjanaba makong thilambagi khongnet kaya tarami. Tarammiba mafam aduda isu tarami. Lina kupna yenglaba matungda killer sina machin melaga chingduna purapoigani. Aduga swaidini magaglen oirisi. Aduga tu asidagi amu mamayase lenthapoigani. Lidu ilsigi lokhat pangkhangdraba saktam adu ubada yamna nungaijaramde mathamoida khanjai. Ichan ilsi ichan ki kari mara leibagino asuktam china minungsi leitana hatokpirise. Nabungdasu mihatpagi badanam pishinduna jalda thambiri. Nabungna paukshi targa kari oigani. Jako nang leiramladi nachanbu kanjaramgani ko. Police samana ligi masana nomlaga. Sir, ekoi chatnaba tawrage. Li manglambadagi kya lai? Aishu lake thoshi. Sir gidi duty matam oramaroi. Oi, ai duty lori. Adugu shishu ai duty ni. Okay sir, aduti chalase. Asamna li shuauna mokta postmortem taunaba la ami. Forensic team amasu kaorduna yamna kupna yengsinaba lina harammi. Khushi aduda dum khanglammi. Hanadagi loishinduna leiriba case aduga same case ni haiba. Jacksu case asina langla langjin khangdri phawbati jail manungda leiba tarammi. Lina Jacob hoiga leiminanaba siladuna Jacob amadi Roger na leiriba ka aduda thajilai. So hangbagi makol tabada tumlamba Jacob amadi Roger su mikap thurai. Jack ti mamitagi mapi tap tap tarduna Jacob ubada. Dako Jacob fukhagalai. Jack kidurge. Jack khuru kulaga pena kap thurai. Ai me apati dako. Jacob na Jack ko konchimbirami. Inabu kanana mihar pani hairino. Jack ngasagi thaudok adu wari lirai. Ai nutigi ilsilum bachaladi mina khangna unarakadi furaktani khanbadaki nong phadok chatpani. Ilsigi phone number su magi kada phone leibadu ubadaki aina lona thongnawdagi chamlaga number da loropani. Ai mabu yamna nungsi chappa kuire. Dakop leibagi ai nomada karan tarudabani. Auji dako kalai tabasida magani negadang leibado nungai tabaki ai lona lona mabusena bahorupani ngasishu mana phone da tumoi amaga unaruni harami adusu aina thimbige habani ai udrigeda lona chakhirami alakpada masamba khara kaklaga lakpada urami masai ga sukaglai ai su ai ga chachi yadabaki khoidok sawning badaki phone tawi adubu sumpai parekte nungdang de chatlaga wari sanaruke phone parektabani na khalubani adubu dako aina ge nakada hege phauchilaga lona chatpa dumna chatlupa kanda aise kaiguba pocha amada lauraga tusile phone ge screen da thangalubada ilsigi thawai yautra bakcha waramki Jacob di Jackie wada dabada mamita da lauthori kari Rosa sutarambadagi Jacob ki manakta famtarai bye Jacob na Jackie langjum da paraga kinulun haise ha ai chan ke dorge Jacob thorai dako ilsibu minungsi leitana tamthina hatpirame kanana kariki laman khumlibano haiba aishu khangtiye Jacob angaw amagum phablambadagi fukhawgalaga jail adugi yot adu kana paisinduna niklami ai butado noina ibu mihatpani haduna phajilaga karigi ichanubi bu kanba ngamjibano ai butado Jacob na lauri badu duty tariba police khar su taribani Lee su inspector amasu tarami Lina sir killer sinami halibase chokmani ai khoge asubi amna leiri makhoi ani bu phajinbagi mathau tadabra haina khale inspector duna ngai ko athu matamda thadokna batawshi sir ai dina koina siliba thawa ngasa yamni aningde
मनाक्ता चंगलुबगी आइगे नावसु दशा तारेदना करिगुंबा किलर से नंगी ननाउन ओरमलबदि नंगै दौगने खुदक्ता फर्सी तौर घाटगने गुड आंसर अदु ओरबदि जकोलोजा थादोखरसे अंदक विगसिदा अदुग ननाउ सिबुदि थमकिसे सर मखोगी सिबु मथंग मथंग लमन खुमनाबा मानब्रा नत्रगा किलर से गेम ओरजाला लमन खुमनाबगी मरी मखोंग अमता लेते नुपी मचा सिंगाक्तने किलर की टारगेट असे सोमदना तोना इलसीदा फोन हंजिन हंजिन तौजै पाइलक्तबा अदुदा मेसेज थाजिलमी फुंगबुदि थेंगे ऐसे नवोंद वा अमदि हाइनिंगबने अहिंसे तुम थवाइबा याद्रे ऐसे नुपीनी इसाना खंगे अदुबु नंबुदि यामना नुंसिउरे हयेंग मॉर्निंग दा पाउनुवा हेलोका गुड नाइट मेसेज अदु थाजिनखिरमी नुमित निनि हौख्रे अवाबदा अवाबा पीबा हाइबदुनी मचानुपीगे वाखलदा सुनीतासु थमोइगे अनाबा हौरक्तुना लेखिद्रे जेकॉबसु जेलदगी थोरप नुमितनी मयुम योरपदा ममासु मयाम चंगदना पोक्लोइनबा सुमांगदा थांदोक्तुना थनमी जेकॉबदी मचा लेखिदबगी थवai चाकलिंगैदुदा ममागी हक्चांग अदु अमुक उरुबदगी अंगावबगा चप मानख्रे इमा अइले नचलाय इमा आई अम्मा लेना लेना इमा की चंगना आई बता दो लगा चली बकाई किनो इमा से नचलाय रोजर की इमुसु पाउदु ताबदगी मचानुपागा पुलपलामी अबेमदी मसादु पंकीदा की बाहाइबदु उरमी मरम अमदि लेरिबनी अदुबु की जबना मबुंगदा मपा अमदि ममादा हाइबा ngamjaramde मतम खरा हौख्रे रोजर सुजेकोपु थादोक्लंबा नुंगाइतबगी युमदुदा लेरमी अदुबु अबेमदी मयुमदुदा मपा ममागा लेरमी अबेमना इमा रीताना इच्छा थोबी किदरगे नसा सिंबा ngamdre कई कईनो खरा चासिलु लाओ अबेमदु ममाबु कोलगा कना कपथोरई इमा आई हम कीरे रीता ngakna कई कीरिनो से इमा लेसिदि इमा ना इबु खनबा ngamdoribra करिनो चाथोबी नंगना हाइसिबो आई मिया बतु हमने किए रीताना मचाबु कोनसिनबी इमा लेदिए इचागिदमा इचा कैसे तौरोय मिहातपदो जेलदा लेख्रे लेथि इमा मिहातपदो जेलदा लेथिए कइनो इचा नारिसिबो इमा नेक्स्ट से सोनिया उइदो माले सोमदना लीना केस अदु पाइनबा ऑर्डर तौरपदगी महाक थिजिनबा हरगलमी लाइकिद्रबि नुपी मचा सिंगदुगी मयमेमदा चतुना वहां क्या क्या हंबा हरगलमी ऑफिस दा लीना लाइकिद्रबा नुपी मचा मखोय निपानगी फोटो सिंगदु लोइने यंगलगा फाइन सिंग अदुसु पुथोक्लमी कोना थंगदा ली ग्यान तारई पुलक चाइनीटोट यूनिकिट की स्टूडेंट ngakta मतौ करमना सोमदेशु मचनुपीना समकप चलमी हाइबदुदा मचनुपी की फोटो पुरगा सैलून खुदिंग चंगचंगदुना थीबा हरई रजरना बाय अखोइनी न चंगलुबा सैलून अदुदोनी ससे जेकॉबसु वखलमा लाई जेकना हाइबदा तोंबोय मा खंगने हाइदा अनिमा गेंगनरमी तोना हांगलिबा सैलून अदुदा लाई अदु सैलून अदो क्लोज तौरंबदगी अदोय अनकपदा दुकान फंबसिंगदा तोनगे एड्रेस हंगमी तोनगे एड्रेस कंबदगी थी दुना लापना कोना थंगदा मयुमदा चंगई मेमचाना इबुंगो खरी जेकॉबना युमशिबु सैलून हांबा नुपा साबिदुगी मेम ओइबिरबो मेमचादो नोकचै मानी मानी मेमबुदी खंगद्रे मसाबु लेखिब्रो इबुंगो तोन कौबनी महाक्ति हप्ता अमा फारएने सिलोंगदे चटखिबा रजरना चुमबु चटखिबा होय अचुंबनी कइदोबु चटखिबनो
maga yamna luna tinajarambi laikagi mamanabi Pinky kauba ama leye. Ada mayum hongkre. Adugi luhumbagi chatkibani. Tanja aduda Tony suthorei. Jacob na Tony da onsilaga. Noi chege wachap number khangbra. Oh, khange. Video call to. Kaigino yamba. Mana chatlibada chumbrenge. Tony su Jacob ki wahai duda ngakcharami. Phone da loktholaga mache da video call tarami. Ton su paikalai. Kidarge. Tony mache ubada noksarai. Ay natra che Pinky ki luhongba. Mane. Ngasi ni kai lege yam ke ri duba. Oh, ngasina ring sinari adu ke bane. Ay na dam na lore. Is yam faze. Ton noksarai. Nupi malaba. Male adu mane nupi olo hari bane. Khupak jani angangna imade. Adu cha nupa ani khakna chehongbala e makhoi video call tawana toropane. Ton ngakna kanano khangdi. Tony na phone purak laga Jacob ta pirami. Jacob hek uvaga Ton ngangnei na e. Khele bo. Jacob ti Ton adum naga keram patu da ngakna. Yo mi olamena. Ton machin murum solaga. Kedarage. Kish tawde yam phusi. Ai khudaga dolai no. Nang lumbala ko ne. Oi da thabak ni mado nem chalo. Kaigino kenom dhange na lakpani. Sasa dharo. Jacob nungai tena tapna pocket gi Elsie gi photo adu lokthorei aduga ulai. Shi khomringo. Ton munne yengi. Khangireno Elsie na tra. Jacob amuke hene nungai tena mapi ra chelai. Chume ai chanpi ne. Ton pakhatna Elsie ki dorge. Jacob mapi ta taitholaga. Ai leitringida yumge ne khada tumthina hatu pirami. Ton ngakna sor adu khanglep lepi. Kari Elsie. Adu haraga mapi to darai Jacob nungai tana. Nang aiko Elsie ga khangnarangbro. Haidi nupi koine bado. Ton pakhum kari mata pi dana kapaga. Thamage. Adu haraga phone do thamkhirami. Jacob su nungai tana sumang du da kapthorei Roger na konsimbi. Tony na Iku chese nupa saru badagi nupi oina pamne. Aina pamjabi nupi ama lei harambane. Tony ki wahai du da Jacob tu amuke hena mathai nungai jaramde.